West Bengal ki Hooghly district ke manung channa leiba Singur ki nursing home amagi third floor ki ka amagi selling that nurse ama thouri yanduna siramle Chahi kunmari surabi nurse adu nursing home adu da thabak tawba numit mari ni khakta ngairi hairi imong manung na nursing home manung gi aran bising adu mana ukibana maram oiraga mak po sexual assault tawraba matung da home adu gi authority na hat pa oigani haina maral sirakle Adobo nursing home adigi authority na di sirakliba maral adu aran bane mahak masa mathanta sizakhi bane haina fondorakle West Bengal government ke opposition da leiriba BJP amasung CPIM na MCSC ke matangda protest tawkre thodok adu murder case ni haina fondorakle State Minister Bichara Manna thodok adugi autopsy report ta chingnaningai oiba result fanglabadi kupna thizinduna maral leiba sing chop chaba logi matuk ina chairak pigani haina fondokre police ke maikei dagi su autopsy report laklaga investigation chatharagani haire